Amaromda Manipur Petroleum Products Fraternity na changshilliba Khongjang ase sougatpa oina Ngasidagi Coordinating Committee POLN Black LPG drivers Singna Trading Paidabagi Khongjang changshinba Houkhre Hiramasigi Matangda Coordinating Committee POLN Black LPG drivers ke General Secretary Nambram Samungong na hai Manipur Petroleum Products Fraternity na retail outlet dealers amasung LPG distributors singa khusam daduna selgi demand kaya torokpagi mayokta Ngasidagi Khongjang changshinba bu parep lokhe Makoy na laurakliba firep asida drivers singna su support tawbo oina Ngasidagi steering Paidabagi Khongjang ase changshinba hobani haina samungong na makhat takhe Mamangda khoigi Consortium of Manipur Petroleum Products Fraternity in associate with retail outlet dealers and LPG distributors singna khoi han mangjong na tarik amadagi August ki tarik amadagi khoi lambi da extortion tarokpa puba thangmangam daba demand mayam ama mathang han leiram basang dagi henklakpa aduna maram oiraga suna kanda transporters sing wenamak leiriba transporter Manipur gi leiriba IOCL ki Naraya Energy ki BPCL ki ISP ki LPG ki leiriba mayam punamak chida yamna chawu effect ama leirakpa idea puba thangmangamakta demand mayam duna torko maram dagi khoigi management amta ngamaktaba adugum maram oiraga moida tauriba business ki leiriba mayam du moida ngamdabagi polam khak lerpadagi moigi sigi khongjang ngasi strike tawbagi khongjang ngasi moi sangsalkhibane ngasidagi horaga aduda akhoi transporter sing leiriba mayam BPCL IOCL Naraya Energy ISP LPG leiriba Manipur gi All Manipur Petroleum Fraternity haina moigi leiriba akhoi transporter sing gi moine strike sida akhoi driver sing gi maikai dagi su full support tawjari